मरुइबा पाउसिंग जेनिम्सता कैंसर लाइनागी लायेंगफम अमा हांगलागनी हाइना चीफ मिनिस्टर एन बिरेनना हाइख्रे चीफ मिनिस्टर नोंथोंबम बिरेनना बीपीएल की मखादा लाइबा हार्ट की लाइना नाबसिंगी लेमना लायेंगनबगे मदर्स हेल्थ केयर स्कीम हौदोख्रे NSCN IM ga nakna chatminariba NPF ka BJP ga punna chatminariba asina framework agreement asi henna singna hale haina hanagi chief minister Okram Ibobina haikre amadi framework agreement ki matang da taksiluna ba Delhi da sakhiba Manipur ki civil society organization singi mihut singna AICC ki president Rahul Gandhi yauna tongan ba political party ki losing basing unakre खुरमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तारामना ओक्सरी हौजिक मपोंगइबा पाव पिजरी जेनिम्सता कैंसर लाइना की लायेंगफम अमा हांगलागनी हाइना चीफ मिनिस्टर एन बिरेन नंगासी जेनिम्स की तरा सुबा मपोकोमोन थौरमदा हाइख्रे माकना मखा तारादुना भारत सरकार ना कैंसर अनाबसिंगी लायेंगनबा जेनिम्सता हांगननबगे अयाबा लैरबनिना मपालमदा मणिपुर की प्रजा सिंगना लायेंगबा चटपदा थेंगनरिबा खुदोंचादबसिंग अयाम्बा हंथाहनबा ngamlagani डॉक्टर सिंह यारिबा मखै अनाबा सिंहबो हॉस्पिटल दा फंगलिबा खुलाई अमदि हिदाक सिंह अदुना लायेंगदुना फननबा होनसी सरकार के हॉस्पिटल दगी प्राइवेट हॉस्पिटल दा रेफर तौबगे महुत्ता एक्सपर्ट सिंह कौदुना लायेंगनबा होनबना हेना फबा ओइगनी हंदक पंगथोकिबा बिजनेस समिट अदुदा इन्वेस्टर सिंहना मणिपुर दा मिजंग चंगलकपदगी प्राइवेट मेडिकल कॉलेज अमा अथुबदा लिंखलगनी हाइखि करीगुम्बत केसेस सम अरुबा लेबा कांदा खोइनि नोय आदा सलोना हेबी मोता यारगदी मोइगी आदा लैरिबा अफबा डॉक्टर सिंगु नोंग तोरसु ए सिदा अरुबम लैरेने खोइना इनवाइट तौरगा कौरगा सिदै द ट्रीटमेंट तौबो यारगदी आइदि याहुन थोकराइन खलि आई खोइना सिदगी थाबसिन मिंगोद पब्लिक द इन कैनोम सलेबा पब्लिक द डॉक्टर रुगा प्राइवेट के दुका मानरगा थादो खाजिन तौरगा आदा लायेंग बनी आदा पैसा ताना बचपनी हाइबगी कैनोमा सोमन नतबा पोट अमदा मसी कमायना कनगदगे आई सुम खंजबने अन यारगदी मदुम तंगा और खुलाई की दुदी आई एक्सेप्ट होई खुलाई लेतबगी दुदी एक्सेप्ट होई चीफ मिनिस्टर एन बिरेन जेनिम्स के सोवेनर अमदी कॉलेज के मैगजीन फोंखी ngasi की थौरमतुदा हेल्थ मिनिस्टर एल जयंत कुमार एमएलए सुसिंद्रो जेनिम्स डायरेक्टर प्रोफेसर टीएस बिमो याउना मियोय कया सरुक याखे हेल्थ मिनिस्टर एल जयंत कुमार ना मणिपुर की महितमदुना मपालम द थबक तोबगी हैनबी असि थादोकलसी मणिपुर सरकार न पीरिबा थागी सनफम अदुना अपेनबो ओइदुना प्रजा मियाम की सेवा तबियो हाइखे मोइना तमई बटुगी अखोइना ममन टिंगनबा नत्रगसो अखोइना पिजेबा ngambado बद यामंदी यादना कमा तोगेदा मोगी लैबा नॉलेज मैम द पुरग मपानी चचिबेति औलेदि मपांदे सर्विस तोगी बगो देन व्हेन दे कम बैक को मोइ मसा हॉस्पिटल अब लिंखलगे तमो भेतान बगी तो बद यारगदि प्लीज सर्व योर ओन पीपल यारगदि लैबा लायबा मटु सोन ब लैबा कंगबो सुजे नहीं मतम खर खर रोइसु नोइगी लाइफटा साफ तौन होनबियो BPL की मखादा लैबा इमुंगी मियोय सिंह हार्ट नारकपा मतमदा लेमना लायेंगनबा सही अमदा लुपा लाख 19 की सनफम ओइबा मदर्स हार्ट केयर स्कीम चीफ मिनिस्टर नोंथोंबम बिरेनना हौदोख्रे सगोलबंदा लैबा मदर्स केयर चिल्ड्रन हॉस्पिटल एंड रिसर्च सेंटर दा इम्फाल हार्ट इंस्टीट्यूट हांगदोकपगी थौरमदा स्कीम असी चीफ मिनिस्टर ना लाउथोखिबने थौरमदुदा हेल्थ मिनिस्टर एल जयंत कुमार सगोलबन केंद्र के एमएलए आरके इमो मदर्स केयर चिल्ड्रन हॉस्पिटल के मैनेजिंग डायरेक्टर डॉक्टर के एस रतन कुमार अमसुंग इम्फाल हार्ट इंस्टीट्यूट के सर्जन डॉक्टर अरामबम अथौबसु सरुक याखि इंस्टीट्यूट असिदा हार्ट के लायेंगदुना फखरबा अंगांगसिंगदा चीफ मिनिस्टर ना खुदोल पोट पिखि चीफ मिनिस्टर नोंथोंबम बिरेना इम्फाल हार्ट इंस्टीट्यूट हांगदोकपा असिना मपाल चतुना सेल यामना तिंगना लायेंगबगे खुदोंचादबा दु हंथरगनी डॉक्टर अथौबना मपाल थबक तोबा तोकलग लमदा मसिदा असिगुम इंस्टीट्यूट अमा हांगदोकपना स्टेट असिगी मियामदा हेना कानबा फंगलगनी इंस्टीट्यूट असिना हांगदोकलिबा मदर्स हार्ट केयर स्कीम असिना मणिपुर की लायेंग बंगम जद्रबा मियोय कया मरुमदा कानबा फंगलगनी
Government January amadagi hogadoriba health scheme asi hospital aduna layenglaba matungda kona government sangkiba senpham hospital da pigadabani Manipur da lairiba lanai hospital singasi impanel taunana ba hotnari Doctor Haibasi sembi ba mapugi hek mathang da laiba soikre haiba yadaba soikre hairubada miyoi amagi punsi mangadaba senpham amani phongdoki next to God me soikre na haiba yadaba the profession sorry I was the profession say doctor ne nai je aduna ne koi no ai khoi gi lairiba hujik manipur da lairiba film si da koi quality maintain to ba it's an every field zum lagi khoi gi professionally tauri ne have duna tab kara special attention sang ba mathok ta ba matam lai Dr. K.S. Ratan Kumar na Mother's Heart Care Scheme hagdogli basi lamdam asida heart patient mayam ama se laitabadagi laying mangamda duna lairiba asigi yenglaga hagdokpani haiki Health Minister L. Jente Kumar na Institute asina lamdam asigi ana laying bagi lamda lauriba thogdang thagat paga phongdokpaga loinana hospital asi impanel taunana bagi tangai fadaba che changsing thajilakna ba khanghanki Right to life na hayo sima meaningful makagi atama hanban hayo se koi government ma thaw wai aduna sirati private hospital ability government hospital ability masiti kamata equal treatment ne to lo na kamata akani PBA ba makagi mate na hayo jawata PBA makagi mate sima se karingomba Dr. Ratan na masungate kila bi institution ne chamani to karingomba kan pangbe abada kanno hole the doctors da kanno hole the institution da kan mate pangbe bi krom chabla re ke please don't hesitate NSN IM ganak na satminari ba NPF ka BJP ka puna satminari ba asina framework agreement asi henasing na hali haina hanagi si Minister Okram Ibobi na ngasi Wangjing kodon pokpida framework agreement ki matang da sathaba wakat mifam na phongdokre Wangjing Tentha Block Congress Committee na sinduna sathaki ba wakat mifam aduda hanagi si Minister Okram Ibobi na makatara duna framework agreement ki warol asi ngasi phawba miyam da khanganda na thamli NSN IM ge Greater Nagaland gi ayaba pidrabasu tongan ba sasan tawbagi ayaba pikhiba tarabade Manipur gi punbagi saktam kainingai oibana Congress Party na khongjang asi jangsinbani haike noi kasi yeningai leite na noi gi tampak ta dum leijamani akoi jingda dum leijamani hai agari sahi lisingani hum hanalla aba Manipur se tik khawas de Manipur se hojik magna trasu ko na tunda Manipur kaya payabagi adugumba maru hunba mo ina ra haibase masi ay singnaba Congress Party ke MLA amadi thaupuba kaya yauna pangthokiba wakat mifamada Deputy Chief Minister Gaikhangam na haikibada BJP na sasan hek tawbadagi framework agreement ki akiba ama praja miyam na ngasi sumayok nari Congress Party na sarkar pairingai matamda chingtami ani gi marakta khatna chainabagi thokdok amata thokiba leite haina hanagi Deputy Chief Minister na makhata na phongdoki agreement manung gi yawri ko to phongdoki na praja ab haraw handana ko to phombiu kana na lobiu Congress ka finger point dawdana maran sino mohta Tauri besar kali bak Manipuri kata nama kini Manipuri ni aswais nanti dolar dulu hak ya nanti aku pernah mati interest ni imali ba Manipur kandai besar kenapa tinggal naik nanti aku pernah kini hai na Amaram da framework agreement na Manipur gi ngamkhai amasung apunba saktamda kahen ba yaroi haina taksiluna ba Delhi da satkiba Manipur gi tongan ba civil society organization UCM amuko amade CCS ke gi mihut kangbuna AICC gi president Rahul Gandhi yauna tongan ba political party gi lusing basing unaduna Manipur gi apunba gi saktam kahen dana ba taksin kre haire Delhi dagi fangba pawda team asina CPI ki National Secretary Di Raja gasu unakre makhatana Lok Jana Shakti ki President Ram Vilas Paswan Aam Aadmi Party ki Arvind Kejriwal amasung CPIM ki Prakash Karat amadi Shiv Sena ki parliamentary team amagasu unanaba paw phawnare India ki Prime Minister Home Minister BJP ki President na singba December kungi matungda unaba yabagi oithokpa leire Congress President amasung CPI gidi Raja unabada framework agreement ki matangda Manipur miyam na singnari besing marik sumna tamke Prime Minister da pisin gada ba memorandum aduga chap manaba memorandum copy sing su pisin ke framework agreement na Manipur amadi yumthangnari ba state sing tanaramdana center na namfuda warasin purakna bahon araklabadi masina ohelakpa yaba akiba sing adusu lusing basing aduga khanake
Makhatana Parliament issue asi pukhatna ba state singi MP singsu unana ba kanna hotnari India के नेशनल पार्टी सिंह मरक्ता अरिबा पार्टी अमा ओइबता नतना मणिपुर द गवर्नमेंट पाइरम लबा मणिपुर पीपल्स पार्टी के प्रेसिडेंट हापगा मरी लेना पार्टी असगे मेंबर सिंह मरक्ता चाउना उंखनबा अमा लेरे ngasi pologround maninga laiba party के office ta member सिंह मरक्ता उंखनरकपदगी खतना चैनबा थोके तौख्रे पुलिस न मतम साना इरांग अदु लाक्सनदुना पामदबा थौदोक मक्ति थोहौद्रे Sayanabasi party asigi president Soba Kiran gi matam loikhibadagi anauba president khananabagi matangda sayanaba laktuna o Jugindrobu president oina thataru punanaba sinarakpani ngasi wangjing tentha kendra gi MPP gi mirep oikhiba L Krishna Das na party gi president oina office ta lakpadagi members singi marakta ungkhatnaba thokhibani party gi members singi oiba mifama mapangthoklaba matung MPP central committee gi mifamna punna warep lominaba haina yanaba purakhi Lakliba Assembly Mifamda Manipur Hill Area District Council Fourth Amendment Bill 2017 introduced Tobigano Amendment Tobatarabadi Miam Gapuna Tanaraga Tobana Apabo Organi Haina Atsumgi Tribunal General Joseph R. Marnangasi Atsumgi Office the Pangtokpa Paumisinga Unabada Fongdokre Asumgi Atai losing missing yaw na pangtokpa paumising unaba duda makatara duna Hill Areas Committee Civil Society Organization sing yaw na punna paminna duna semdokadaba amadi hapsin gadaba kaya laibana yanaba ama purak laga taubana apabo oigani haiki and kitang tapthabiu assembly hayeng hangchit horam daisida hojik hatu na pukhat ke tawsuru January dagi consultation hoigi Hill Area Committee ne adoga खोगी सिविल सोसाइटी ऑर्गेनाइजेशन सिंगने मजे पुल्ला उंतंग फमिनबा यारदि फमिनरगा खरा हपचनसी लौथोक्सी हाइबदो अदुमाइना तौबसी खोगी पामजबा ओइगनी Mamang sahi ki December 13 ta sangga khiba Fezol district sahi ama mapung pharak pagi thauram amadi miyam ngi nimit ka loina na hokhiba December 13 da district headquarters ta pangthokre haire DC Tombikandana district asi sahi ama mapung pharak pagi loina na headquarter da bank oina su sizinaba yagadaba phut humpu sangba kunthra pakpa building amasu sagat pangamle district asigi thabak thauram singi manung channa lising anitara nithoi da thanlonda hangkhiba SBI branch thabak tawdana leramba du nauna hangdok pangamle maigi awaba leramba Loktak project tagi tangai fadaba polam sing pusinduna athuba matamda ko hanma ngamlagani hanana labi thongi phibam sada badagi pusinba yadana lerambani aduba hawjikti turelgi imai hanta khiba maramna pusinba yaragani Mobile network leramda ba adusu BSNL da haizabadagi optical fiber S Scotland fawba yoksillak le haiki tezeri su benzo be abasu kano hujuji ready da akoi benzi anyway moina bu yabiradi pezon su amadum Churasanpur district ki Behangkhul gi Chibulet manakta Maharaj Chandrakirti Park ama semgat abasi minister Nongthombam Birena hayeng urep uyung tamgadawri Chief minister ki khongsat asigi coverage pinana ba ISTB gi team ngasi Behangi damag Imphal thadokre housing marakthana break amatang lawjari Excel Furniture Changangai Uchekonda Legana flat 30% discount pijari. L-shaped sofa amasung 311 sofa na chingbasu 45,000 amasung 36,000 rupees ta pijari. Masiga loina na customized over design amasung repairing ki kudong chabasu pijari. Limited stock ni links in biraksi Excel Furniture Changangai Uchekon. Ako pumarogi damak makagi number sing asida contact to biro. Admission open from play class to class 6. We have a well-equipped range of facilities and resources for all students. Library, smart class, computer labs, games and sport, outdoor camping, boarding facility and various activities. Hurry, limited seats. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Break itungda taram noksari makata pa pauda khunai asida mating laiba mirolama semgat pada nupi singi thaudang haiba hiramda no magi oiba khana naina ba mi fama state guest house ke conference hall da pangthokre iramdam kanba apunba lupa masung Women Association for Social Economic Development na sinduna pangthokiba thawramanduda Professor W Nabakumar, Associate Professor CH Silaramani
Dr. R.K. Lenin, DDK Imphal ki Assistant News Editor C.S. Birendra, Associate Professor Ningombam Srimasu Saruk Yaki. Women Association for Socio-Economic President R.K. Tharaksanana, Lamdam Asigi Nupising na Lauribet Taudang, Malem Gimiam na Singthanari Bani Adubu, Matam Gimatung Inna Punsi Mahing Honglak Pagi Matung Inna, Angang Bupik Lingeda Kids Center da Thamba, School College Karakpa Matamdana, Boarding da Thambana, Mama Mapagi Marakta Kena Bawakalo Lakpadegi, Aran Melambida Sat Kinabagi Maramasu Oida I Haiki. Kanjal Rokanda Koina, Nasigi, Suma Toromsida, the social sensing Jidegi Kanan and Batsigi, Masango, Wapam Sing Dokoina, Loxan Jarakanda, Koi Miam Damu, Adugumba, Wakalutam in Nabagetumba, Kudan Kontang, Lokotagi, Habagi, Pantoksa Badugumba Torom Ningasigis. Minority Rights Day Manipur State Film Development Society dang asi pangthokre thoramasi Manipur State Minority Commission sinmani thoramduda Wakfa Board Manipur gi chairman su oiriba MLA MD Fazur Rahim MSMC ki chairperson Alas Dr. Syed Buranuddin MMMC ki member Dr. MS Ningombasu yauke lisingani tarataruk tarataret ki annual report amasu release tawkhiba thoramduda MLA MD Fazur Rahimna hauzik lairiba commission asi maming khaktagi oire commission na piri besan pharmacy staff ki tolop ki oina tawre masina commission gi tawning mathabak kaya tawbang amdribasi government na miyeng sangbiyu phongdokhe naraka paliba sarkar se taksil laga hariba commission ase hena masak thokwa logo mapangal leiba yamna isan thona leina hariba jati ahum asigi apung phana sewa thobang amnaba ikoi me punna punna binasi Manipur State Cooperative Union gi nauna President Oraba L. Tompisak amadi Board of Management ki members ng buok pagi thoramamang asi Lampel Patalaiba Manipur State Cooperative Union gi office da pangthokre Union asigi Employees Association na sinba thoramadada Union gi Vice President P. Zinana achumba khongthang amada punna thabak tawminaduna state asigi cooperative ki movement da wanghansi haike Union gi President L. Tompisak na thabak kudingma cooperative amadi coordination laina thabak tawrabatada afaba maikai da lakpangam gani puksel sengba amaga maga tatok tasin tawnana bana pamliba pandam phangbangam gani haike yoksida sangile kongemsida tungda wera khuyaba tungda ku sakopagi mami isi mathang mathang tungdagi koi mamang hobrabina tungsde ko kai to sike ha ko pandam sindo ko punna khanaminaraga thok tawminasi Myanmar border dagi upuduna lakpa truck ama Tengnopal district ki Karong Thel khulda accident thokpadagi driver sire thaudok asi ngarang nongthil pung ahum khare helakpada thokhibani hairi Manipur government ki joint secretary finance amasung DP oina purambi MSS officer Rasen Ngailunmoi Goite hospital da angang unaraba matung laikanaba ngamdana laikidaba thaudok Young Party Association na yaningdaba phongdokre Manipur State Sumang Lila Council na sinduna konung mamangda laiba iboyama Sumang Lila sanglen da satharakpa taramari suba Sumang Lila ningtham kumaigi ngasi mangani janbada Poklen Pokpa Artist Association ge China khol utkre hiram sida report ama Lila asigi samlokpa wari hairabada thaba kawo nupi amana mahaki mapuraba tom thinbun nam thak toraga wanglen kawo atopa lamlamba nupa amada ngangna badagi tholakpa adugumba awaba kaya adugi aroibada mapurabada mahaki nattaba sajat lisasing khanglakpadagi mahaki sajat sing aduna tingkhang oirakpadagi mahakna phangkiba China khol adubani Lila Roising the Ting Tokna Tabak Tavana Maram Lila say Yang Nungairaba, Mayam the Pazana Pogjan, Pibangam Lila Amni have the Hamam Tok Henna Kanzay. Was a element or was asking the thing with negative, which you told about artisting was a legitimate was asking to the thing in a gidrabanel. Hi, be I am. Okay, she did with the what the rank level. Which you told about is shame of one of the Dukimatic wire. Cameraman Zimigalo and Pogdam Zerib and Nintokungum Sanaza Mite ISTV News Sumang Lila Sanglen.
प्रधानमंत्री उज्ज्वला योजना की मखादा खुंद्रकपम केंद्र की बेनिफिशियरी सामदा कुकिंग गैस सेट यंथोकपग लोइनना गैस सेफ्टी क्लिनिक पांगथोखरे रॉयल एकेडमी मणिपुर की कैंपस ता पांगथोखिबा थौरम अदुदा बीजेपी महिला मोर्चा के वाइस प्रेसिडेंट सुमति बला निंगथौजम बीजेपी खुंद्रकपम मंडल की प्रेसिडेंट एसएस नंदो मैते अमदे बीजेपी किसान मोर्चा के वाइस प्रेसिडेंट डॉक्टर केएसएस कलासु सरुक याखे सुमति बला निंगथौजमना सेंटर न पाइखलिबा स्कीम सिंगी कानाबगी मतंगदा वाफम कया फोंदोखि नॉर्थ ईस्टर्न रोड सेप्टर डेवलपमेंट स्कीम की मखादा उखरुल डिस्ट्रिक्ट की महादेवदगिना सिना कैथै ताबा लंबी असि नागालैंड फावबा समनबा याबा लंबी ओइना सेमननबा होनरगनि हाइना वर्क्स मिनिस्टर टीएस बिस्वाजितना फोंदोखरे वफम असिंग असि सिना कैथैगी ओइबा एसडीसी ऑफिस समा संगाबगी थौरमदा महाकना फोंदोखिबनी ngasi thauram aduda CAF and PD Revenue Minister Karam Syam Manipur Pollution Control Board ki Chairman MLA L Radha Kishore MLA K Laisyo Ukhrul gi DC Dr Harmit Singh Pauza Works Commissioner K Radha Kumar amadi PWD gi Chief Engineer Tembana Singbana athoiba mithunglen sing oina saruk yakhi Chief Guest oina saruk yakhiba Minister TS Biswajit amakataraduna sina kaithai khungangi oina thaknaba ising pinabagi damak NLCPL gi makhada water supply scheme ama sananaba Finance Department ki ayaba launaba che changsing thakre lagliba January natraga February thadagi saba horagani खुंगांग असिगी ओइना मल्टीपर्पस हॉल अमसु अथुबा मतमदा सारगनी अन्ना लायंगी ओइना हौजे हौजिक लाइरिबा पीएससी असि मरी लेनबा मिनिस्टर गा तानरगा अपग्रेड तौननबा होनरगनी लोइनना खुंगांग असिगी गैस हाउस अमा मथंग सहिगे वर्क प्रोग्राम दा हापतुना साननबा होनगनी लवु सिंगुबगे अहेंबा फैसिलिटी पिननबा चीफ मिनिस्टर गा तानरगा थबक पाइखतनबा होनगनी लोइनना थवाई खुनगी ओइनासु एसडीओ ऑफिस अमा नौना साननबा मथंग सहिगे वर्क प्रोग्राम दा हापलगनी अमरमदा हौजे हौजे महादेवदगिना सिना कैथै फावबगी ओइरिबा लंबी असि क्रिसमस फावबगी मनुंगदा लाइरिबा फिबम असिदगी फगनहनबा होनगनी फोंदोखि इंडिया गवर्नमेंट तोमारो फावबा सोल्यूशन अमा फरकनबा हाइदला कांगलु की होइबा वरिस थरप मतमदा एकोन मसेदा करी इनरिनो करी तोरिनो मकोई मतमदगी तोरब पोती अफाव खत पुन पुलोस लग सेदा चक 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 इनना तोरिबा म्यूजिक जे कना कना नो येमियो आई मिंति पंदनी दमने छया बेतरे आनी श्री का खनुम सही के अनुमान पॉलिटिक्स की आवई से मी निपान की काउंसिल ऑफ मिनिस्टर दगी मसा मसम मसा सियाव करबली गवर्नमेंट प्रतिमते इन्वॉल्व यार करना अकोई लंबी थोंगी पाबिर में पिदवती सही मंगा मंगा जेरी पाउंग जेरी ती में पाबिर में अदु करी तो बिनो के मणिपुर दा आई हंगी वो क्वेश्चन अदु खता हाल बुमवा अदु नतन प्रजा ध्यान दा उच्च चाबने दिकाला रोएवा चाहे बसु मोय मिया मसुलो रोए सही ट्रामा पालन में अरे शायद की बदली सही मंगा मंगा सही तरह पिदवती की मिनिस्टर कांग्रेस की पूरा लेन में अदु करी तो बिनो के जरी लंबी करी खरंगेवा अदुना सरकार हो पाले मतम पियो थबक तो होलो अदु येंसी अदु नतन पेट पेट मपोंग बदो चला चला गांग लकान लबा अदु जरपुती एनर्जी गोगिन ने रान को चले तो तुम्हें पोथा येंगा अदु सजेशन पियो लेगोबा थौरमदुदा सरुक याखिबा मिनिस्टर कराम श्यामना मणिपुर अपुनबगे सरुक सिंगना मरफुद्रा ओइबना चिंगी लमदा लेरिबा मियामना लैंड रिसोर्सेस सिंग असिबु फजना सिजनरबदि अखोय कनागी सु मखा पोंदने हिंगबा ngamgani चिंगी लम सिंगदा फंगदबा पीडीएस के आइटम सिंग मपुंग फाना मियामना फंगबा ngamdrabadi mahak masamakta laukuna pau pibiyu haikhe सिंगाई सिंगी बलिंग बलिंग नाइटोम तारिबो अदि युम खुंजा सिंग मैम से पोकांद लंबी थोंगे फिल्म फटबा वांग कर सिंजाओ से मटक लेबो खुंजा सिंग असिला अदि मोइगी वरम दर लाइटी अदि ने नोम इते नुले फेनरी को अवाबो मैंगो बुमिंग द फौर से चीनी कोयाम सरकार कोई लाइबो खुंजा कमी कानाबो अदुने रिपर्टरी ऑफ वारी लिबा मणिपुर न सिंधुना दिसंबर 13 दगी चथरखिबा मरी सुबा गुरु ngasepam tombi मेमोरियल वारी लिबा फेस्टिवल 2013 ngasi wangkhai thangapat mapal hanjabam lerakta leba hanjabam mantapta loisinkhre loisinmegi thoramda deputy chief minister y joy kumar manipur gi ningthau laisemba sana jawba senior journalist bb sharma na maroiba mioi sing oina saruk yakhe
ahal oiraba wari liba singda lifetime pension su yentokhe ningthau leisemba sana jawbana Manipur asi masagi art form kaya laiba asigi manungda wari liba asi su amani phongdokhe Deputy Chief Minister Waizoy Kumar na Manipur asi atai society ka yengnabada culture da yamna thak wangba lamdam ama oiri haikhe society ki community ki human being relation ki kari ki matang chida tamjeninga ba adugumba poktak adugumba kan mayam ama sida gawri Lisingani tara tarukta nupi ama miyoi ahumna izat manghan kibada senabasing maralai haina first track court for crime against women ge additional session judge ki court na laukthokre case asiga mari lenena APP ODB Susila Devina tha asigi tangkunda sentence hearing zatharaba matungda makoina fangadaba chairak laukthok haikhe Ekhoi honorable court na ekhoi amukta thokta judgment ama ekhoi laukthokre haibadi Hariba si akogi halamba da 376 ta charge to wadu charge ro 376 party the older to bagal loina hariba accused hum si dandi pigre kana kana no haiba da khurai jam bungbung sahi kuntaret suba aduga magi apokone Indrajit lamnong gai digi amane adegi amana nongthombam boisa ko ba atopa maming amana beren ko ba amane sahi difu suba haiba sigi makoi mantri buki maning lekai ding aktani adegi atopa accused amana khurai jam khamba Takil dalai ba ITI gi leriba award pasing hapsin biu haina mahiroi singna lampel dalai ba Impal West ki DC office complex dalai ba joint director gi office solon silure mahiroi singna taliba dabi singa dugi matangda joint director ITI gi principal amasung mari lena ba authority ka wari sanaraba matungda mahiroi singi apamba sing joint director Robindrana thabak to onthokani haina thajaba bibadagi khongjang handokre Tahu mereka so air lighting itu air putih memang ada dalam bersing tu di air khang tu masuk orang be ada bu hojikti mana loan petrol ni lah isu loan apa hafta alam ni lah awal pasang si loan mak ayam ba air ngam bagi saya tak gomeng kita tanya raga pilih ya hari bagi insurance sama koi satu sing pilih bagi satu sing tu koi jangan aja. Fernando Domestic Workers Alliance amadi National Domestic Workers Movement Manipur na sinduna Khoyathong Sublampel Supermarket amadi Kwakaithel Bazar da Domestic Workers singi hakki matang da street play miyam da utkre ita oi lat chanapi moi sumini ma sumini moi na ai koi ki mateng pangbi bagi damak ai koi Huralak pane haiba Scorpio gari ama Assam Police na Khurai Kendra ge MLA Susindro ge yumdagi lokhat khra haiba wafam adu yumpham yaudabani gari aduga MLA ge hiram amatada mari leinade haina MLA L Susindro na mahaki quarter da pangthokpa paumisinga unabada sengdokre media ichin now sing sena akhoi honggiba khabar singda kai singda akhoi yaugiba sing chengtopiro aduga masi kamain tawna karamba kanoda based tawraga khoi tawbano habdu su clarify tawbiro naina masi thamjaningi asumba media sing akhoi gi channel sing amasung akhoi gi news sing sida akhoi soidana legal notice tharaga defamation tawrani haibaje aigi site gi aina phongtokchari Moirang Kendra Progressive Front na Kendra scheme afam singda marumarang yanthokpagi chatharakliba thauramgi manungsa nangasi Moirang Municipal Council gi ward number amadagi taranithoi fawbagi manungda leiba lekai singda marumarang sing yanthokre Front asigi General Secretary M Uttam Kumar Vice President M Ravin Alu Singduna Hawai Mangal Valendri Tilhau Saragi marumarang sing lekai kunchanithoida yanthokki Swast Bharat Mission Urban gi saruk ama oina open defecation free under information education and communication haiba thoram ama ngasi Kwakta Bazar da pangthokre Kwakta Municipal Council lesinduna pangthokpa thoram aduda Moirang Kendra gi MLA P Sarat Chandra Kwakta Municipal Council gi Chairperson MD Meheruddin yauna mari lenaba official sing saruk yakhe MLA P Sarat Chandra na tarutanan balamdam ama ohenna bahona bada rajniti gi khenaba thamdana thabak tominaraba matamda mai pakpo oibe ngamgani haikhe Punamak si amat toina ay ko gi Moirang Kendra sida ko punamak na pullagay ko gi lamdam si apaba ay bado ehendabi yati Tungda thoramasiga mali lenana paujel puba khongsat ama MLA na lamthakhi ay ko gi shahar tadani ba minung khuding bangna amang sangga khong hamase Kangpok pidagi senapati phawba puba ISTB gi optical line lambi pakthokpagi thabak subada toina tatpadagi line asina konba mafam singda ISTB gi signal changnai na piba ngamdre khudong chadaba asigi damak network asina nungaita ba phangdokli hojing marak thana tin break amatanga munglaujari
nahan ai ga thikai no go ino na tho nupa nupi class 9 10 tamiba adi metric thaga to singi division to coaching center si now kada idra phagre live coaching center ni sakti home thari bani na ngau roi lahu bo ta position holder me amo bo thokra as university ko aten na ka be so thor ba chhatra singi da makta di live coaching center ni Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Sky Hospital के चीफ कार्डियोलॉजिस्ट डॉक्टर एल श्याम किशोर की लुसिंग मखादा हार्ट ऑपरेशन लिसिंग तरा मंगा की मथक पांगथोक्रबा वर्ल्ड क्लास हार्ट ट्रांसप्लांट सर्जन डॉक्टर अजय कोल स्काई हॉस्पिटल दा ओपन हार्ट सर्जरी बाईपास सर्जरी अमसुंग मखल मखा की हार्ट ऑपरेशन पांगथोकचरगनी अंगांग गिदी ओटीएम सुंग हॉस्पिटल चार्ज फ्री ओइगनी लोइनना डॉक्टर अजय कोल के हार्ट सर्जिकल ओपीडी की खुदोंचाब लेजगनी अकुप मरुल गिदमक रिसेप्शन ग तानबियु अमुका हना तरम नोक्सरी मखाताबा पाउदा थिएटर मिरर की आर्टिस्ट लाइसरम प्रकाशता मणिपुर स्टेट कला एकेडमी ना थिएटर की लमदा फेलोशिप पिरकपदा थिएटर मिरर ना नुंगाइबा फोंदोखरे सही अनि की ओइबा फेलोशिप असिदा सकनाइरबा थिएटर डायरेक्टर वारेपनाबना रिसर्च गाइड ओइगनी बीएसएफ की यांखैमरी सुबा बटालियन डीआईजी बीएसएफ एसएस क्यूगे मियंग मखादा फ्री मेडिकल कैंप मा चुराचांदपुर के संगामोल इन ऑर्फनेज हॉस्टल दा पांगथोखरे मेडिकल कैंप सी बीएसएफ के सिविक एक्शन प्रोग्राम की मखादा पांगथोकपने थौरमदुदा कमांडेंट एसएस सुनील कुमार सिंह सुसर याखे मखाताना बटालियन नसिना हैरोक्ता लेबा चिंगदोंपोक हाई स्कूल चिंगदोंपोक आइडियल टॉप यूथ क्लब ग्रीन वैली स्कूल वांगजिंग बॉयजांग गवर्नमेंट यूजेब स्कूल हेरिटेज स्कूल तोरबुंग साइसेंजांग विलेज लाइसांग विलेज अमदी बाजिलोन विलेज तोरबुंग दसु तोंगान तोंगान बपोलम कया यंथोखी मसिद सुनतना कम्युनिटी टॉयलेट ब्लॉक अमा सेक्रेट हार्ट स्कूल कोमकैराप्ता साबगलोइनना तोरबुंग द लाइबा हावलाई कॉपी विलेज दसु वाटर स्टोरेज टैंक अमा साखरे हाइदे हंतक मरक मणिपुर की मफम कयादा खाउदुना लोकननब थंबा फौबई मई थाबगी थौदोक लेप्तना थोकली ngasisu इम्फाल वेस्ट डिस्ट्रिक्ट की मनुंग चनबा कुंबोंग मनिंग चौपोक पिलकोलदा यैननब थंबा लौसंगम अहोंगी फौबई सखंगदबसिंग मई थादोकलमले थौदोक असि ngasi अयु पुंग 8:45 रोम चटपा दुवाइदा थोखिबनी मई थादोक पिरमलबा लोफम अदुगी मपुना सिनाम बिजोय कौबा अमगिनी पाछोइदा लेबा मंगा सुबा जम्मू एंड कश्मीर राइफल्स की पर्सनल सिंगना पेट्रोलिंग लाकपदा थेंगनबदगी मई कनबगी थबक चथखि वाइखोम लेकाई गवर्नमेंट अपर प्राइमरी स्कूल सिंगजमई वाइखोम लेकाई गे लिसिंग अनि तरानिपाल गे स्कूल एकेडमिक कैलेंडर फोंख्रे स्कूल असगी ऑफिस द पांगथोकिबा अचंबा थौरम अदुदा ZEO जोन 1 सुसेता खुमुकसम स्कूल असगी हेडमिस्ट्रेस निंगोंबम रोमाबती अमसुंग पुष्परानी सगुल सेमसु सरुक याखे स्कूल असिना चाही यो एना पाइखतलिबा थबक थौरम सिंग उथोक्तुना हेना फबा स्कूल अमा ओइननबा पांदमदा कैलेंडर असि अनि सुबा इशू ओइना पुथोकपनी हाइरे All More Auto Rickshaw Owners and Drivers Welfare Association की कुंसुबा फाउंडेशन दे थौरा मोरे की जेट सोंपिजांग खुलदा पांगथोखरे थौरा मदुदा ओसी मोरे एच चाउबा MCM की प्रेसिडेंट एन थोइबा तमिल संगम की सेक्रेटरी MD तिलाखान All More Auto Rickshaw Auto and Drivers Welfare Association के प्रेसिडेंट जे खोंगसेसु सरु याकी ट्रेड यूनियन सिंगी प्रोटेस्ट मीटिंग अमंगसी मोरेदा लेबा मैतै संगलेंदा पांगथोखरे थौरमदुदा I2 के जनरल सेक्रेटरी एल सचिन कुमार ट्रेड यूनियन के कन्वेनर के एसआई शांता यावना तोंगान तोंगान बा मियोय कया सरुक याखे सचिन कुमार ना सिनमी सिंगी कुसुमन यामना पिकना फंगलिबा असि केरला ददी सिनमी अमना नोंगमदा लुपा 4 फंगनबा हौखरे सिनमी सिंगी कुसुमन केरला दा फंगलिबा मओंग असि लमदम असिदा सु फंगननबगे खोंगजंग चंगसिनबा यामना मथौ तारे फोंदोकिये प्रधानमंत्री उज्ज्वला योजना की मखादा कुंभी केंद्र की ओइना बीपीएल कार्ड पाइरबा इमुंग सिंगदा लेमना गैस यंथोकपगी थौरम वांगु पार्किंग ममांग लेकाई कम्युनिटी हॉल पांगथोखरे थौरम अदुदा केंद्र असगी एमएलए एस बीरा हानगी जिला परिषद मेंबर एल शेखर साइतोन ग्राम पंचायत की प्रधान एम इबोमसा माइबिया गैस के मैनेजर एम राजू सुसर याखे खनगलबा बेनिफिशियरी सा मतरा तरुकता गैस कनेक्शन पीखे एमएलए एस बीराना लेमहौरिबा बेनिफिशियरी सिंगसु अथुबा मतमदा गैस फंगनबा होनगनी फोंदोखे माइने इरिगेशन डिपार्टमेंट ना लुपा करोड़ अहम हेना संगना सागलिबा कुंबी उयोंग मखोंग दाम की फिबम ngasi डिपार्टमेंट असगी चीफ इंजीनियर ना लुसिंगबा ऑफिशियल टीम मने यंगसिनख्रे
Chief Engineer Gaurav Kisorna atuba matamda dam asi saba loisinaba hotnari haiki. Hojik yam kana khoi honadana state missing share piraga project si gi damakta khoi central sanction lawna bonajari sanction si thuna lagadi project si adum loingam ne nai kanjai. Senapati District ke Kaibi Village Authority na lunanba koi bagi pibam ngak na bagi damak Dustbin Less Dry Festival khul asida pangthokre. Village Authority na festival asi sahi kudingi December 13 pangthok na balep na kre. Sililang libasingna fatahudi kudingma kilo da lupa kunda lai bagaloina na ahoba numita fatahudi kilo lising ni palom kusuman amadi puthok pusin yauna lupa lakhama lising marfurom sizna kre haidi. Kada Kaksing District Committee na sinduna nisana kunai de piba saitheng amasung masi thingmada miyam gi thaudang haibasida khanna naina ba mifam ama Bisnupur ward number 1 da pangthokre thoromaduda Bisnupur Municipal Council ward number 1 gi councillor Mayanglambam Jamaluddin kada gi president in charge Hijam Priyo Kumar general secretary Dipanjit Ningthaujam secretary organization Mayangbam Budi Susaruk Yakhe mifam aduna lamdam asidagi mayai kabani sa maru phangna muthat minaba haina warep lauki. Hauzik sanabagi pau amuk pangbigani. Ngasigi sanabagi pauda Guwahati da hauzik chathariba nifunithoi suba Junior National Badminton Championship lisingani tarata sahi tarat makhagi nupa masagi singles da Manipur gi Mairabana champion oikhre mahangna India gi ahom suba rank ta laiba Madhya Pradesh ki sanaraibo set ani amada maithiba piduna champion oikhibani. Handak pangthokadawriba kulumdoi suba Senior Women National Football Championship amadi Mandalega sanagadawriba exhibition match ki damak nupi footballer nifunipan khankale haina All Manipur Football Association na thadorakpa cherola mana khangalakle khangatpa sida goalkeeper mapan defender tara taruk midfielder tara manga aduga forward ta nipan ne Khankal aba players singna lagliba December kungi ayuk pung nipal fawbagi manungda artificial turf ground da laiba technical committee da masa gi kit samadi foreign passport kaloinana report tawarna ba khanghali hojik makata ba sanabagi pausing boyai ningthaujamdagi amuk phangbigani. Nepal Suba Sahid Manoranjan Singh Memorial CRPF 11 Football Tournament ki final da SSU Singamayamadi Dam Rao Samaiga Sanaragani. Yengnabagi Kota Tawaina Ponta Oikraba Laikidraba Atoba Sahid Manoranjan Ningsing Torangamari Lenana IGR Manipur Nagaland Sector CRPF Amadi All Manipur Football Association gi Miang Makhada Group Center CRPF Amadi Impal West District Football Association Sinduna Tha Sikitang Taramathoidagi team Tarataruna Saruk Yaduna knockout basis ta Kumalampak Artificial Turf Ground Sathariba Nepal Suba Sahid Manoranjan Singh Memorial CRPF 11 Football Tournament ki ngasi sanakiba ahanba semi-final match Southern Sporting Union Singjamaina NC Club Khongam Patpu goal ani amada maithiba piduna final sangkhibani match asida mai pakiba Southern Sporting Union Singjamagi goal ani du TIS Roshan na match ki nipu suba madi nipu manga suba minute sangkhibani match asida maithikiba NC Club Khongam Pat ki amatangarba goal aduna NG Nauchana match ki kunmatoi suba minute sangkhi match asida Southern Sporting Union Singjamagi sanaroi Christopher MD Abdul Salam da match conduct tokiba referee na yellow card udki Sathariba tournament asigi anisuba semi-final match ki sanakibadana Dam Rao Samaina M Khabambu goal manga sinoda maitiba piduna final sangkhre NYBA Team A Naurimamadi SDC Samuro Ahum Suba led Konthokjam Ranjit Amadi Social Welfare Education and Cultural Association gi Laikhedraba member sing ningsing thornga mari lenana pangtholiba State 11 Junior Volleyball Tournament ki final da sanaragani All Manipur Volleyball Association gi Miang Makhada Tha Sikitang Taramanga dagi team Nipan group ani thokna khaidoktuna Social Welfare Education and Cultural Association gi ground sathariba Ahum Suba led Konthokjam Ranjit Amadi Association asigi Laikhidraba member sing ningsing thorunga mari lenana pangthokliba State Level Junior Volleyball Tournament ki ngasi sanakiba ahanba semi-final match ta NYBA Team A Nauremna Yumbu SWECA Thiam Konjinbu set ahum ama kulumdoi kunmanga kulumdoi kunmanga kunamadi kunmanga kumathoi da maithiba piduna final sangkhibani tournament asigi anisuba semi-final match ki sanakibada SDC Samorongna YMDO Hairangoi thongbu set ahum sino kunmanga taratrogamadi kunmanga taramanga da maithiba piduna final sangkhibani
Manipur Chess Association gi miyeng makhada singjamai chess club na sinduna tha sigi tang tara tretegi rated sanaroi kunmari yauna punna nupa amadi nupi chess sanaroi yankai nipal na saru yaduna singjamai thom lekai top lerak leba community hall da sathariba kuni thuisuba yumnam nilmani memorial open chess tournament ki ngasi nini sanma numit phawda S Premjit KS Manjit A Sakri Tombi L Koireng O Nimai Ice Zeki KS Mera E Sasikanta RK Lenin N Santi Kumar A Binit Amadi T Manikantana point ani phangduna chali Manipur da football masana hena phagal handuna apaba international thaki football sanaru sing puthona gi pandamda Four Corner Unite Mumbai amadi Eastern Sporting Union wangkhaina sinduna state asigi tongan ba football masana bu hena phagalana bu honaningba Grassroots Football Club Association ni phuromda football training equipment sing kusinabaki thoram Eastern Sporting Union wangkhai gi complex da pangthokre thoram asida athengmada yorokhiba minister letpau hauki bamadi Four Corners Unite Mumbai gi Taje Sharma football bu pamjaba film actor Habom Sadanand su saru yakhi pangthokhiba thorom masiga mari lenana international thaki nupigi football masana gi saknarebi Arjuna award oinam bemem amadi sahi sida North East da ahan boina FIFA referee gi bench phangkibi All Manipur Football Association gi saknarebi nupi referee T Ranjita da asamba khudor post singpiduna ikai khumnaba utki saruk yakhiba minister lepau haukipna international gi thakta sanaramba tongan ba masana singi sanaroi singna hagolagliba angang singda makoi na khangba knowledge sing share tawduna tambi tapirabdi masana khudingmaki afaba sanaru sing soidana putokpa ngamgani haiki mathangi budget ta sports ki oiba incentive ki oiba yamna players singi ning thongna ba kanna hotna gani haiba simagi ai thamjage standard khango ba mi sin sina oza oira kanda angang sin takpira kanda Manipur amadi in the larger India na World Cup ta qualify oira kani haiba si hazai kala kaji wakal mala kunjal la hena panto ko number o in nasi do o so o so har wai tamjal ngasi four corner unit Mumbai amadi ESU ko sanna na panto lo thorom mathang chai da su la kala ko chai ko dik mata su si khatta na kana atopa program ya ma development program ya ma panto ko number o so no amadi sal su ya bi nasi har wai tamjal no ko khrum Thasigi tang kundigi kuni thoi phawba Assam gi Sangsari Anchalik Sports Association da pangthokadoriba sahi tromdoi makhagi North East Championship da saruk yagadaba TS Birendra Singh Football Academy tabungko ki sanaroi amadi official sing ngasi Tabaspa Sports Complex tabungkok tagi academy asigi general secretary TS Dilip Kumar na lamthakre pangthokadoriba championship asida academy asigi sanaroi taratrug amadi official marina saruk yagani Thakachari boyai hojik makhatana ngasi nongmagi oikhiba ing asagi pau amuk phangbigani ICAR lampen patki ngasi numidawan pung mga makhaipogi manungda phangba ainga samadi nungjugi pauda ngasi gi khwaidigi sakiba Celsius degree kuni thoi dasmik taret khwaidigi ingba Celsius degree Nepal dasmik ahum Nuksit yaw ising manal gisang ayukta sada marputra ni toy nuktil na sada humpuma toy oike ngasi nong chukide Aroy pedamaru oiba pau amuk Zenimsta cancer laina gilayang pham ama hanglagani haina chief minister N Biren na haikre Chief Minister Nongthomba Biren na BPL gi makhada laiba heart ki laina naba singi lemna layeng nabagi Mothers Heart Care Scheme hawdokre NSCN IM ga nakna chatminari ba NPF ka BJP ga puna chatminari ba asina framework agreement asi hena singna hale haina hanagi Chief Minister Okram Ibobina haikre amade framework agreement ki matang da taksiluna ba Delhi da chatkiba Manipur gi civil society organization sigi mihut singna AICC gi president Rahul Gandhi yauna tongan ba political party gi lusingba sing unakre ngasigi oina di ISTB na pizaba Manipuri pau matang sidaloy sinjari miyeng tabiri pa pumnamakpo amukha na kurumjari